ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯑꯃꯨꯛ ꯌꯥꯝꯕꯨꯡ 3ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯣꯏꯅꯐꯝ ꯆꯥꯅꯕ ꯑꯣꯏꯅꯔꯤꯕ꯭ꯔꯥ, ꯇꯟꯖꯥ ꯆꯥꯅ ꯑꯣꯏꯅꯕꯅꯤ ꯍꯥꯏꯁꯤꯔꯥ? ꯑꯣꯏꯅꯔꯤꯕ꯭ꯔꯥ, ꯁꯥꯎꯔꯤꯕꯔꯥ, ꯈꯝꯕꯜꯂꯤꯕꯔꯥ? ꯑꯣꯏꯅ ꯆꯥꯎꯕꯤ ꯃꯄꯣꯛꯅꯤ, ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂꯤꯕꯤ, ꯈꯝꯕꯜ ꯆꯥꯎꯕꯤ ꯃꯆꯠꯅꯤ, ꯄꯥꯝꯃꯨꯕ ꯃꯥꯒꯤꯗꯤ. ꯊꯣꯏꯕꯤꯅ ꯏꯁꯧ ꯏꯂꯥꯡ ꯂꯥꯡꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯅꯥꯎꯕꯤꯗꯣ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯟꯗꯨꯅ ꯍꯪꯖꯔꯛꯏ. ꯆꯤꯆꯦ, ꯌꯥꯝꯕꯨꯡꯅ ꯆꯩꯔꯛꯄ꯭ꯔꯣ? ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ. ꯅꯥꯎꯕꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ. ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯒꯦꯠ ꯐꯝꯊꯩ. ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯍꯧꯖꯤꯛꯁꯨ ꯁꯣꯟꯊꯥꯡꯅꯅ ꯇꯥꯔꯤ. ꯍꯦꯟꯅ ꯈꯣꯏꯗꯧ ꯊꯤꯜꯂꯛꯂꯦ ꯃꯥꯗꯤ. ꯂꯦꯝꯊꯨꯔꯤꯒ ꯁꯥꯔꯒ ꯅꯨꯄꯤꯒ ꯋꯥꯔꯤꯒ ꯁꯥꯟꯅꯩꯅꯦ. ꯃꯤꯁ ꯌꯨ ꯀꯥꯏꯅꯒ ꯌꯥꯝ ꯃꯤꯁ ꯂꯥꯕ. ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯔꯤ. ꯃꯤ ꯑꯣꯠꯄꯁꯤ ꯃꯍꯥꯁꯟꯇꯥꯟ ꯍꯥꯏꯁꯤꯅꯤ. ꯅꯥꯎꯕꯤ ꯊꯣꯡꯒꯤ ꯄꯔꯗꯥꯔ ꯃꯔꯨꯝꯗꯒꯤ ꯃꯀꯣꯛ ꯆꯤꯞꯊꯔꯒ ꯃꯆꯦꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯤ. ꯊꯣꯏꯕꯤꯗꯤ ꯃꯗꯨ ꯈꯪꯕ ꯅꯠꯇꯦ. ꯏꯁꯧ ꯂꯥꯡꯂꯦ ꯅꯤꯀꯥꯏꯗꯨꯅꯒ ꯇꯧꯔꯤ. ꯌꯥꯝ ꯈꯠꯂꯦ, ꯃꯁꯛ ꯐꯖꯔꯦꯅ ꯌꯥꯝ ꯈꯠꯂꯦꯕ. ꯅꯨꯄꯤꯒ ꯀꯣꯏꯔꯗꯅ, ꯅꯨꯄꯤꯒ ꯋꯥꯔꯤꯒ ꯁꯥꯟꯅꯔꯗꯅ. ꯃꯁꯤ ꯑꯋꯦꯟꯒꯤꯁꯨ ꯀꯣꯏꯔꯝꯅꯤꯕ. ꯑꯩ ꯀꯃꯥꯏꯅ ꯇꯧꯕ? ꯀꯃꯥꯏꯅ ꯈꯪꯗꯣꯛꯅꯤ ꯁꯤꯗꯤ? ꯍꯥꯏ, ꯀꯔꯤꯅꯣ ꯅꯥꯎꯕꯤ? ꯄ꯭ꯔꯗꯥꯗꯣ ꯇꯠꯄ ꯇꯥꯔꯦꯅꯦꯍꯦ. ꯑꯗꯨ ꯀꯟꯅ ꯌꯥꯟꯊꯔꯤꯗꯨꯕꯨ ꯐꯤꯗꯨꯗ. ꯃꯃꯥꯅ ꯂꯥꯎꯔꯛꯄꯗꯣ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯂꯦꯝꯕꯤꯅ, ꯁꯦ, ꯏꯃꯥꯗ ꯂꯨꯄꯥ 100 ꯂꯩ. ꯁꯤꯅ ꯌꯥꯔꯗ꯭ꯔꯥ? ꯀꯣꯟꯅꯔꯗ꯭ꯔꯥ? ꯏꯃꯥ, ꯂꯨꯄꯥ 550 ꯄꯤꯌꯦ ꯍꯤꯗꯥꯛꯁꯦ. ꯑꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯅꯪ ꯇꯥꯆꯧꯁꯨ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯕ ꯍꯜꯂꯛꯇꯦꯅꯦꯍꯦ. ꯏꯃꯥ, ꯇꯥꯆꯧꯅ ꯊꯕꯛ ꯁꯨꯔꯤꯗꯣ ꯀꯗꯥꯏꯗꯅꯤ ꯍꯥꯏꯒꯦ? ꯏꯃꯥꯗꯤ ꯈꯪꯗꯦꯅꯦꯍꯦ. ꯂꯝ ꯂꯥꯞꯅ ꯆꯠꯂꯝꯗꯧ ꯃꯥꯜꯂꯤ. ꯍꯜꯂꯛꯇ꯭ꯔꯤꯁꯤꯅꯗꯤ. ꯍꯤꯗꯥꯛꯁꯤꯗꯤ ꯆꯥꯗꯕꯁꯨ ꯌꯥꯔꯣꯏ. ꯀꯝꯗꯧꯅꯤ ꯏꯃꯥ? ꯑꯩꯁꯨ ꯉꯔꯥꯡ ꯂꯨꯄꯥ 100 ꯂꯩꯔꯝꯕꯅꯤ. ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯊꯣꯛꯈ꯭ꯔꯦ. ꯇꯥꯆꯧꯗꯨꯗ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ. ꯅꯇꯩꯃꯒꯤꯗꯤ ꯂꯩꯔꯝꯒꯅꯤ. ꯏꯃꯥ ꯑꯃꯨꯛꯇ ꯍꯪꯉꯛꯈꯤꯒꯦꯀꯣ. ꯑꯁ, ꯍꯣꯏ ꯏꯃꯥ. ꯂꯦꯝꯕꯤꯗꯨ ꯇꯜꯂꯕꯁꯨ ꯇꯟꯅ ꯁꯩꯇꯥꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ. ꯃꯧ ꯏꯕꯦꯝꯃ. ꯁꯩꯇꯥꯃꯥ ꯀ꯭ꯋꯥ ꯃꯇꯞ ꯇꯨꯝꯃꯒ ꯃꯍꯤꯗꯨ ꯄꯤꯠ ꯀꯥꯝꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ. ꯀꯩꯅꯣ ꯏꯃꯥ? ꯉꯔꯥꯡꯁꯨ ꯑꯆꯧꯕꯗ ꯍꯥꯏꯍꯧꯗ꯭ꯔꯦ. ꯅꯪ ꯕꯕꯥꯒꯤ ꯍꯧꯖꯤꯛ ꯆꯥꯒꯗꯕ ꯍꯤꯗꯥꯛ ꯑꯃ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ. ꯏꯃꯥꯗꯁꯨ ꯂꯨꯄꯥ 100 ꯍꯦꯟꯅ ꯂꯩꯇ꯭ꯔꯦ. ꯏꯃꯨꯡꯗ ꯄꯩꯁꯥꯒ ꯂꯩꯔꯗꯤ ꯂꯨꯄꯥ 150 ꯄꯤꯌꯨ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ. ꯁꯩꯇꯥꯃꯥ ꯄꯤꯡ ꯁꯧꯒꯠꯂꯛꯏ. ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯑꯩꯅ? ꯉꯝꯕꯨ ꯉꯝꯃꯤꯅꯦ. ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯊꯣꯛꯂꯨꯕꯁꯨ ꯅꯠꯇꯕ ꯑꯩꯕꯨ ꯄꯩꯁꯥ ꯄꯤꯌꯨ ꯀꯥꯏꯅꯒ. ꯏꯃꯧꯅ ꯄꯩꯁꯥ ꯊꯣꯛꯏ ꯎꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ. ꯑꯆꯧꯕꯅꯒ ꯄꯤꯔꯝꯃꯒꯗꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯍꯥꯏꯕꯅꯦ. ꯀꯗꯥꯏꯗꯒꯤ ꯄꯤꯔꯝꯕꯅꯣꯗ? ꯇꯥꯜꯂꯛꯄ ꯐꯪꯂꯛꯄ ꯄꯩꯁꯥ ꯄꯨꯝꯕꯅ ꯏꯃꯤꯠꯅ ꯎꯒꯦ ꯐꯪꯖꯗꯦ ꯑꯩꯈꯣꯏꯗꯤ. ꯁꯦ, ꯏꯊꯤꯕꯣꯡ ꯀ꯭ꯋꯥꯁꯤ ꯐꯥꯎꯕꯅꯦ ꯁꯣꯠꯂꯒ ꯆꯥꯔꯤꯕ. ꯑꯩꯈꯣꯏꯕꯨ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯑꯣꯏꯗꯅ ꯅꯆꯥꯅꯨꯄꯥꯅ ꯄꯩꯁꯥ ꯁꯤꯟꯅꯗꯣꯔꯤꯒꯦ? ꯑꯩꯗꯤ ꯂꯥꯏꯔꯗꯅ ꯏꯆꯥ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯗꯨ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕꯤꯈꯤꯗ꯭ꯔꯦ. ꯑꯁꯣꯟ ꯑꯅꯥ ꯃꯌꯥꯝꯒꯤ ꯍꯣꯠꯅꯔꯤꯉꯩꯁꯤꯗ. ꯂꯦꯝꯕꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯂꯦ. ꯐꯔꯦ, ꯏꯃꯧꯗ ꯂꯩꯇ꯭ꯔꯕꯗꯤ ꯀꯝꯗꯧꯔꯨꯅꯦ? ꯂꯦꯝꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯂꯦ. ꯃꯥꯡꯒꯣꯜꯗꯨꯗ ꯂꯟꯖꯦꯟꯕꯁꯨ ꯃꯇꯩꯃꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯏ. ꯑꯇꯣꯝꯕ. ꯏꯃꯥ, ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯕꯨ ꯄꯣꯛꯄꯤꯗꯨꯅ ꯆꯥꯎꯅꯕ ꯍꯣꯠꯅꯕꯤꯔꯛꯄ, ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯍꯟꯕꯤꯔꯛꯄ ꯃꯁꯤꯒꯤ ꯂꯃꯟꯁꯤ ꯀꯅꯥꯅ ꯀꯝꯗꯧꯅ ꯁꯤꯡꯒꯅꯤ? ꯑꯇꯣꯝꯕ, ꯃꯁꯤꯒꯤ ꯂꯃꯟ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃꯠꯇꯅ ꯁꯤꯡꯕ ꯉꯝꯗꯦ ꯍꯥꯏꯅꯔꯤꯕꯅꯤ. ꯃꯃꯥ ꯃꯄꯥꯅ ꯁꯣꯜꯂꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡꯒ ꯅꯠꯇꯅ ꯃꯤꯇꯣꯞ ꯀꯅꯥꯗ ꯂꯥꯛꯂꯒ ꯌꯦꯡꯁꯤꯟꯕꯤꯅꯤ? ꯑꯇꯣꯝꯕ, ꯌꯥꯔꯦꯕ, ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯦ. ꯀꯣꯟꯅ ꯆꯥꯔꯁꯨ ꯌꯥꯕ ꯄꯣꯠꯅꯤ. ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯒꯤ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯑꯩꯈꯣꯏꯕꯨ ꯄꯣꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥ ꯕꯕꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯑꯃꯠꯇ ꯃꯥꯡꯂꯝꯂꯣꯏꯀꯣ? ꯁꯩꯇꯥꯃꯥ ꯏꯃꯨꯡꯗꯒꯤ ꯄꯩꯊꯣꯔꯛꯂꯗꯨꯅ ꯈꯨꯗꯣꯝꯕꯤꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯏ. ꯍꯦꯡꯉꯈꯥ, ꯉꯥꯡꯕꯗꯗꯤ ꯏꯁꯤꯡ ꯂꯤꯇ꯭ꯔꯦꯅꯦ ꯍꯥ? ꯍꯤꯔꯝ ꯈꯨꯗꯤꯡ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯆꯩꯊꯣꯛꯍꯟꯗ ꯒꯤꯠ ꯒꯤꯠ ꯅꯝꯕ ꯍꯩꯔꯦꯅꯦ. ꯅꯆꯤꯟꯗ ꯐꯔꯤꯕ ꯑꯗꯨꯒꯨꯝꯅꯅꯦ ꯊꯕꯛꯇꯁꯨ ꯐꯔꯗꯤ ꯏꯃꯨꯡꯁꯦ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯔꯣꯏꯗꯧꯕꯅꯤ. ꯍꯦ, ꯃꯧ ꯏꯕꯦꯝꯃ, ꯌꯥꯔꯦ. ꯑꯉꯥꯡꯁꯤꯒ ꯃꯥꯟꯅꯔꯨꯔꯅꯨ. ꯏꯃꯥꯁꯨꯅꯤ, ꯅꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ.
ꯊꯣꯠꯆꯤꯟ ꯅꯧꯁꯤꯟꯅꯔꯒꯅꯦ ꯄꯦꯠꯅ ꯆꯤꯡꯖꯪꯕꯤꯅꯤ ꯏꯇꯩꯃ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯏꯃꯥꯅ ꯏꯇꯩꯃꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯍꯦ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯔꯒꯦ ꯍꯥ ꯇꯨꯀꯠꯆꯩꯅꯦ ꯍꯦ ꯃꯤꯄꯥꯜ ꯇꯥꯡꯂꯒ ꯑꯃꯅ ꯄꯨꯁꯜꯂꯛꯄꯅ ꯁꯃꯨꯃꯨꯛ ꯆꯥꯎꯔꯕ ꯅꯣꯏ ꯃꯌꯥꯝꯁꯦ ꯌꯥ ꯀꯥꯈꯠꯇꯅ ꯆꯥꯅꯦꯅ ꯉꯥꯏꯔꯤꯁꯤꯕꯨ ꯇꯨꯀꯠꯆꯩꯅꯦ ꯍꯦ ꯊꯨꯏ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯀꯣꯆꯤꯡ ꯀꯥꯏꯅꯒ ꯀ꯭ꯔꯣꯔꯄꯇꯤꯒꯤ ꯃꯆꯥ ꯐꯥꯎꯕ ꯉꯝꯅꯗꯕ ꯊꯕꯛ ꯅꯌꯥꯝꯕꯁꯦ ꯅꯩꯔꯒ ꯁꯨꯝꯗꯠꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯄꯩꯁꯥ ꯇꯥꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯄꯥꯁꯦ ꯂꯥꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯗ ꯁꯨꯝ ꯍꯥꯏꯗꯅ ꯂꯩꯔꯤꯁꯤꯕꯨ ꯁꯨꯝ ꯅꯩꯈꯥꯏꯔꯒ ꯍꯤꯡꯂꯤꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤꯈꯤꯕꯗꯨꯔꯣ ꯅꯣꯏꯅ ꯄꯥꯝꯂꯤꯁꯦ ꯍꯥ ꯏꯇꯩꯃ ꯍꯣ ꯍꯥꯞꯆꯜꯂꯒ ꯏꯃꯥ ꯏꯆꯥ ꯈꯣꯏꯍꯨꯝꯅꯦ ꯁꯤꯗꯣꯛꯆꯈꯤꯒꯦ ꯅꯄꯥ ꯑꯄꯨꯝꯕꯁꯤꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧ ꯁꯩꯇꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯂꯦꯝꯕꯤꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯃꯧ ꯏꯕꯦꯝꯃꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯛ ꯌꯥꯝꯅ ꯅꯆꯤꯟ ꯀꯟꯕ ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥꯗꯒꯤ ꯍꯜꯂꯤꯕ ꯅꯀꯨꯁꯤꯕꯨ ꯈꯨꯌꯥꯒꯤ ꯎꯐꯨꯜꯒꯨꯝꯅ ꯉꯥꯡꯕꯗꯤ ꯅꯪꯒꯤ ꯅꯄꯥꯗꯨꯅ ꯇꯝꯕꯤꯔꯛꯄ꯭ꯔꯥ ꯍꯥ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯈꯨꯠꯀ ꯊꯥꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯅꯪꯒꯨꯝꯕꯅ ꯄꯟꯕ ꯅꯠꯇꯤꯛꯂꯣ ꯁꯩꯇꯃꯥ ꯆꯦꯟꯁꯤꯟꯗꯨꯅ ꯂꯦꯝꯕꯤꯒꯤ ꯈꯖꯥꯏꯗꯨꯗ ꯑꯣꯟꯗꯨꯅ ꯊꯥꯏ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅ ꯋꯥꯈꯜꯅ ꯄꯣꯊꯥꯐꯝ ꯈꯪꯗꯕꯗꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯔꯕꯤꯅꯤ ꯅꯍꯥ ꯃꯥꯅ ꯃꯅꯦꯝꯗꯨꯕꯨ ꯅꯝꯁꯤꯟꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯊꯝꯂꯤ ꯂꯟꯆꯦꯟꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯇꯩꯃꯕꯨ ꯈꯥꯝꯗꯣꯛꯂꯤ ꯃꯁꯤꯗ ꯍꯥꯠꯂꯝꯂꯒ ꯑꯩ ꯖꯦꯜꯗ ꯆꯪꯈ꯭ꯔꯒꯦ ꯍꯟꯗꯣꯛꯑꯣ ꯈꯥꯝꯕ ꯌꯥꯔꯛꯃꯟꯗꯕꯗꯨꯗ ꯂꯟꯆꯦꯟꯕꯁꯨ ꯄꯤꯡ ꯁꯧꯒꯠꯂꯛꯏ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅ ꯐꯅ ꯀꯜꯂꯕꯁꯨ ꯅꯨꯄꯥꯒꯤ ꯑꯁꯥꯎꯕꯒꯤ ꯃꯃꯥꯡꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯂꯅꯤ ꯃꯇꯩꯃꯕꯨ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯏ ꯃꯃꯥꯏ ꯇꯩꯐꯤꯠ ꯇꯥꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ ꯆꯩꯅꯥ ꯋꯥꯅ ꯈꯥꯡꯂꯤꯕꯤ ꯃꯃꯥꯕꯨ ꯎꯔꯒ ꯐꯥꯊꯕ ꯉꯝꯗ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯇꯩꯃꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯇꯣꯝꯕ ꯂꯟꯆꯦꯟꯕ ꯃꯌꯥꯝꯕꯅ ꯂꯥꯎꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯈꯜꯅ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯊꯃꯣꯏ ꯃꯥꯅ ꯀꯥꯏꯕ ꯍꯦꯟꯈꯤꯕꯅ ꯖꯤꯇꯦꯟ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯇꯥꯆꯧ ꯖꯤꯇꯦꯟꯁꯨ ꯈꯪꯍꯧꯗꯦ ꯂꯟꯆꯦꯟꯕꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯈꯤꯕ ꯀꯔꯤꯒꯤ ꯇꯥꯆꯧ ꯍꯥ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯅꯦꯆꯔꯗꯣ ꯅꯪꯃꯛꯅ ꯑꯩꯅ ꯊꯥꯖꯅ ꯊꯝꯕ ꯑꯩꯒꯤ ꯏꯅꯥꯎꯄꯥꯃꯛꯅ ꯅꯠꯇꯦ ꯇꯥꯆꯧ ꯏꯇꯩꯃꯅ ꯏꯃꯥꯗ ꯅꯪ ꯑꯩꯒꯤ ꯏꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯄꯛꯀꯅꯨ ꯑꯩꯕꯨ ꯃꯅꯥꯎꯄꯥ ꯍꯥꯠꯄ ꯉꯝꯕ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯍꯟꯒꯅꯨ ꯆꯠꯂꯣ ꯏꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯄꯛꯀꯅꯨ ꯆꯠꯂꯣ ꯖꯤꯇꯦꯟ ꯂꯟꯆꯦꯟꯕꯒꯤ ꯃꯉꯛ ꯄꯥꯏꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯏꯟꯈꯤ ꯋꯥꯗꯤ ꯉꯥꯡꯊꯣꯛꯄ ꯉꯝꯗ ꯆꯩꯅꯥꯅ ꯁꯣꯔ ꯐꯨꯟꯒꯠꯂꯕ ꯂꯦꯝꯕꯤ ꯆꯨꯔꯤꯗꯨꯗ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯇꯧꯒꯅꯨ ꯍꯥꯏꯕꯒꯨꯝ ꯄꯤ ꯏꯔꯥ ꯆꯦꯅ ꯈꯥꯡꯂꯤ ꯇꯥꯆꯧ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯖꯤꯇꯦꯟ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯂꯟꯆꯦꯟꯕ ꯈꯥꯡꯕ ꯉꯝꯗ ꯀꯞꯈꯠꯂꯛꯏ ꯃꯌꯥꯝꯕꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯒꯤ ꯈꯟꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯧꯒꯠꯇꯨꯅ ꯃꯤꯍꯥꯠꯄ ꯃꯤꯡꯊꯣꯜꯗꯣ ꯐꯪꯕ ꯄꯥꯝꯃꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯂꯟꯆꯦꯟꯕ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯣ ꯆꯞ ꯂꯦꯞꯄꯤ ꯄꯤꯇꯅ ꯂꯨꯞꯂꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯃꯤꯁꯤꯡ ꯐꯥꯠꯇ ꯎꯔꯤ ꯃꯌꯥꯝꯕꯒꯤ ꯁꯛꯇꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯛꯅꯤꯡꯗ ꯑꯃꯨꯛꯇꯪ ꯀꯧꯖꯔꯝꯃꯤ ꯃꯌꯥꯝꯕꯕꯨ ꯇꯥꯆꯧ ꯃꯄꯤꯗꯨꯗꯩ ꯊꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈꯤ ꯂꯦꯝꯕꯤ ꯃꯆꯥꯅ ꯊꯣꯛꯈꯤꯕꯒ ꯐꯨꯡꯒꯠꯇꯨꯅ ꯂꯩꯔꯝꯕ ꯄꯨꯝꯕ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ ꯖꯤꯇꯦꯟ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯁꯤꯟꯕꯤ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯁꯩꯇꯃꯥꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯊꯃꯣꯏꯗ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯏꯃꯥ ꯀꯞꯀꯅꯨꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯇꯣꯝꯕ ꯑꯆꯧꯕ ꯑꯇꯣꯝꯕ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯏꯃꯨꯡ ꯆꯪꯁꯤ ꯏꯃꯥ ꯖꯤꯇꯦꯟ ꯃꯃꯥꯕꯨ ꯊꯥꯡꯒꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯁꯩꯇꯃꯥ ꯅꯣꯛꯃꯤ ꯆꯨꯝꯕꯥꯜꯒꯗꯣ ꯅꯣꯛꯂꯗꯨꯅ ꯋꯥꯏ ꯆꯪꯂꯦ ꯍꯥꯏꯕꯒꯨꯝ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯔꯛꯏ ꯃꯤꯀꯨꯞ ꯐꯥꯗꯦ ꯍꯔꯥꯎꯕꯒꯤ ꯃꯔꯛꯇꯨꯗ ꯃꯈꯣꯡ ꯃꯌꯥ ꯅꯛꯅ ꯃꯥꯒꯤ ꯎꯄꯨꯗ ꯂꯩꯍꯧꯕ ꯐꯤꯔꯣꯜ ꯄꯨꯝꯕ ꯏꯆꯣꯏ ꯆꯣꯏꯅ ꯇꯥꯔꯔꯦ ꯏꯉꯛ ꯉꯛꯅ ꯌꯦꯡꯊꯣꯛꯂꯛꯏ ꯇꯨꯡꯍꯟꯗꯨꯅ ꯖꯤꯇꯦꯟꯅ ꯁꯩꯇꯃꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯨꯃꯥꯡꯗ ꯂꯪꯊꯣꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯥꯃꯣꯆꯧ ꯉꯥꯏꯈꯣ ꯑꯩꯒꯤ ꯋꯥꯁꯝꯗ ꯇꯥꯈꯣ ꯁꯩꯇꯃꯥ ꯖꯤꯇꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ ꯆꯨꯔꯤꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃꯇꯪ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯄꯗ ꯅꯊ꯭ꯋꯥꯏꯗꯨ ꯈꯨꯗꯛꯇ ꯃꯥꯡꯒꯗꯕꯅꯤ ꯁꯩꯇꯃꯥ ꯆꯞ ꯂꯦꯞꯄꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯃꯇꯧ ꯑꯗꯨ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯏ ꯅꯈꯣꯟ ꯈꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯅꯥꯁꯤꯗ ꯇꯥꯍꯜꯂꯛꯄ ꯌꯥꯔꯣꯏ ꯅꯄꯣꯠ ꯅꯆꯩ ꯄꯨꯝꯕ ꯑꯃꯠꯇ ꯊꯝꯂꯝꯕꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯑꯃꯠꯇ ꯂꯩꯍꯜꯂꯝꯒꯅꯨ
ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯅꯪꯒꯤ ꯅꯃꯤꯡ ꯐꯥꯎꯕ ꯑꯩꯅ ꯃꯨꯊꯠꯀꯅꯤ. ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡ ꯁꯨꯃꯥꯡꯗꯨꯗ ꯆꯥꯏꯅ ꯇꯥꯔꯤ. ꯖꯤꯇꯦꯟ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ. ꯏꯃꯨꯡꯗꯨꯗ ꯊꯣꯡ ꯊꯤꯡꯖꯤꯟꯗꯨꯅ ꯆꯪꯈꯤ. ꯆꯅꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯣ? ꯅꯪꯕꯨ ꯑꯁꯦꯡꯕꯁꯨ ꯈꯪꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯑꯃꯨꯛ ꯈꯪꯈꯤꯗꯣꯏꯅꯣ ꯆꯅꯨ? ꯆꯨꯝꯃꯦ ꯍꯥꯏꯁꯤꯅꯤ. ꯃꯣꯏ ꯋꯥꯔꯤ ꯈꯨꯁꯥꯟꯅꯗꯣ ꯌꯥꯗꯦꯕ, ꯁꯨꯛꯌꯥ ꯌꯥꯗꯦ ꯍꯥꯏꯁꯤꯅꯤ. ꯑꯩꯃ, ꯃꯤ ꯊꯕꯛꯀꯤ ꯀꯔꯤꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯔꯝꯃꯗꯤ? ꯅꯪ ꯀꯔꯤ ꯇꯥꯍꯧꯒꯦ ꯍꯥ? ꯏꯅꯥꯁꯤꯅ ꯇꯥꯍꯧꯔꯤꯕꯅꯤ ꯃꯣꯏꯒꯤ ꯋꯥꯔꯤ ꯈꯨꯁꯥꯟꯅꯗꯣ. ꯅꯪꯅ ꯈꯪꯂꯣꯏ. ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯆꯨꯝꯗꯣꯏꯅꯤ. ꯈꯪꯅꯤꯕꯃ, ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯃ. ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯁꯦ? ꯍꯥꯏꯗꯣꯛꯑꯣꯏ. ꯁꯤꯔꯦꯗ ꯑꯩ. ꯅꯪꯅ ꯍꯔꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯑꯩꯅ ꯆꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯕ꯭ꯔꯅ? ꯀꯩꯅꯤꯒꯤ ꯃꯁꯤ ꯃꯤꯁꯤꯗꯤ? ꯅꯪꯁꯨ ꯑꯩ ꯃꯤꯆꯪ ꯆꯪꯈ꯭ꯔꯗꯣꯏꯗꯤ ꯇꯤꯟꯅꯔꯔꯣꯏꯁꯦ. ꯀꯔꯤꯅꯣ? ꯑꯩꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ? ꯅꯌꯥ ꯍꯤꯒꯠꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯅꯪ ꯏꯁꯧꯗꯣ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯕ, ꯑꯗꯨꯒꯤ ꯅꯣꯛꯄꯅꯦ. ꯅꯨꯃꯤꯗꯥꯡ ꯌꯧꯈꯤꯁꯅꯨ. ꯉꯁꯤꯗꯤ ꯃꯤ ꯊꯤꯛꯇꯧꯒꯦ ꯈꯪꯅꯤꯕ. ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯤ ꯃꯇꯣꯝ ꯂꯩꯕꯗꯨꯗ? ꯍꯦꯛꯇ ꯍꯥꯏꯗꯣꯛ ꯌꯥꯕ꯭ꯔꯣ? ꯅꯨꯃꯤꯗꯥꯡ ꯌꯧꯍꯟꯅꯤꯡꯉꯀꯥꯟꯁꯤꯗ. ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯋꯥ ꯇꯥꯅꯕꯒꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯦ. ꯐꯣꯟꯗꯨꯁꯨ ꯑꯣꯐ ꯇꯥꯈꯤꯕꯅ ꯌꯨꯝꯗ ꯄꯥꯎ ꯍꯥꯏꯔꯛꯀꯗꯕꯁꯨ ꯌꯥꯗ꯭ꯔꯦ. ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯑꯦꯟꯁꯥꯡꯗ ꯃꯣꯔꯣꯛ ꯑꯔꯩꯈꯩ ꯍꯥꯞꯆꯤꯜꯂꯒ ꯃꯕꯨꯛ ꯆꯥꯛꯍꯟꯗꯣꯏꯅꯤ ꯍꯥꯏꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ. ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯕꯒ ꯌꯥꯗꯕ ꯃꯈꯩ. ꯊꯦꯡꯖꯤꯜꯂꯛꯂꯕꯗꯨꯗ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯆꯔꯥꯡꯅꯍꯜꯂꯤ. ꯃꯑꯣꯟ ꯈꯟꯕ ꯍꯦꯟꯒꯠꯂꯛꯏ. ꯄꯨꯡ 10:30 ꯍꯦꯜꯂꯁꯤꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯤꯕ. ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯖꯥꯠꯂꯣ ꯅꯨꯃꯤꯗꯥꯡꯁꯤꯗ? ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯒ ꯆꯦꯜꯂꯖꯥꯠꯂꯣ? ꯏꯃꯥ, ꯅꯨꯄꯤꯒ ꯆꯦꯜꯂꯛꯑꯣꯕ. ꯑꯣ, ꯊꯣꯏꯕꯤ, ꯍꯨ ꯂꯤꯛꯂꯤ ꯑꯃ ꯂꯩꯕ꯭ꯔꯥꯁꯨ ꯂꯩꯍꯧꯗꯦ. ꯃꯦꯝꯇꯣꯟꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂ ꯐꯥꯎꯕ ꯉꯥꯏꯔꯝꯕꯅꯤ. ꯐꯣꯟ ꯇꯧ ꯍꯥꯏꯅ ꯉꯥꯡꯂꯝꯕꯅꯤ. ꯊꯦꯡꯂꯛꯂꯕꯗꯨꯗ ꯅꯥꯎꯕꯤ ꯃꯊꯟꯇ ꯇꯨꯝꯕꯒꯤ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ. ꯊꯣꯏꯕꯤꯗꯤ ꯀꯣꯜ ꯃꯊꯛꯇꯨꯗ ꯀꯤꯕꯒ ꯈꯪꯗꯈꯩ ꯐꯝꯂꯤ. ꯃꯦꯝꯇꯣꯟ ꯑꯃꯨꯛ ꯊꯣꯛꯂꯛꯂꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯅꯠꯇꯦꯅꯦꯍꯦ ꯑꯕꯦꯝ, ꯄꯨꯡꯁꯦ ꯐꯅ ꯊꯦꯡꯂꯦ. ꯅꯪ ꯌꯥꯝꯕꯨꯡꯗꯨꯕꯨ ꯐꯣꯟ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯊꯣꯏꯕꯤ ꯄꯤꯔꯤ ꯄꯤꯔꯤꯒ ꯇꯧꯔꯗꯨꯅ ꯆꯠꯇꯦ, ꯑꯣꯐꯀ ꯊꯝꯖꯤꯜꯂꯤ. ꯃꯍꯥꯛ ꯌꯣꯠꯄꯗꯣ ꯃꯗꯨ ꯆꯦꯜꯂꯝꯕꯅꯤ ꯏꯃꯥ. ꯉꯁꯥꯏ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯈꯤꯕꯅꯤ. ꯍꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦꯍꯦ. ꯏꯃꯥꯅ ꯄꯥꯈꯠꯂꯤꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯅꯦ. ꯑꯌꯥ, ꯐꯩ ꯀꯥꯏꯅꯒ ꯍꯥꯏꯅꯩ ꯏꯃꯥꯁꯦ. ꯍꯥꯏ, ꯐꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯏꯃꯧ ꯏꯁꯨ ꯀꯥꯏꯗꯣꯛꯍꯟꯅꯤꯡꯂꯤꯕꯅꯤꯅꯦꯍꯦ. ꯑꯌꯥ, ꯏꯁꯨꯒꯤ ꯊꯥꯛꯀ ꯌꯧꯔꯛꯑꯦ. ꯌꯥꯝ ꯇꯨꯀꯠꯆꯩꯌꯦ. ꯆꯪꯉꯣ, ꯏꯊꯟ ꯂꯩꯒꯦ. ꯆꯪꯈ꯭ꯔꯣ ꯆꯠꯂꯣ. ꯊꯣꯏꯕꯤꯅ ꯃꯦꯝꯇꯣꯟꯗꯣ ꯆꯪꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯀꯟꯅ ꯏꯟꯁꯤꯜꯂꯤ. ꯍꯩꯃꯥ, ꯀꯔꯤ ꯑꯉꯥꯡꯅꯣꯅꯦꯍꯦ, ꯏꯟꯒꯅꯨꯁꯦ, ꯍꯟꯗꯣꯛꯎꯅꯦꯍꯦ. ꯅꯪꯁꯨ ꯌꯥꯝ ꯈꯜꯂꯦ. ꯆꯪꯉꯣ ꯑꯝꯇ, ꯆꯠꯂꯣ ꯊꯨꯅ. ꯊꯣꯏꯕꯤ ꯃꯃꯥꯕꯨ ꯅꯝꯗꯅ ꯏꯃꯨꯡꯗ ꯇꯥꯟꯁꯤꯟꯈꯤ. ꯈꯔꯒ ꯁꯥꯎꯅꯤꯡꯂꯤꯉꯩ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯍꯦꯟꯅ ꯆꯥꯛꯄꯤ ꯍꯥꯏꯗꯨ ꯑꯣꯏꯔꯦ. ꯐꯔꯣꯏꯗꯣꯔꯤ ꯃꯁꯤ ꯑꯍꯟꯁꯤꯃꯁꯨ. ꯇꯟꯖꯥꯗꯨꯗ ꯑꯔꯅꯥꯕ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯏꯂꯥꯡ ꯂꯥꯡꯉꯤ. ꯆꯦꯞꯊꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯅꯥ ꯌꯥꯎꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ. ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯌꯥꯝ ꯂꯦꯝꯅ ꯀꯨꯝꯊꯔꯛꯏ. ꯊꯣꯏꯕꯤꯗꯤ ꯀꯅꯥ ꯌꯥꯎꯔꯛꯏ ꯍꯥꯏꯅ ꯃꯃꯤꯠ ꯆꯣꯏꯊꯣꯛꯇ ꯀꯨꯞꯅ ꯌꯦꯡꯂꯤ. ꯑꯔꯅꯥꯕ ꯃꯁꯥꯗꯣ ꯍꯥꯏꯔꯛꯁꯨ ꯇꯧꯔꯤ. ꯏꯃꯨꯡꯗ ꯒꯝ ꯆꯪꯈ꯭ꯔꯦ. ꯃꯇꯧꯗꯨꯗ ꯊꯣꯏꯕꯤ ꯁꯣꯔ ꯑꯃ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯔꯛꯏ. ꯅꯨꯄꯤꯗꯤ ꯆꯦꯜꯂꯛꯇ꯭ꯔꯦ. ꯅꯨꯡꯉꯥꯏꯅꯤ, ꯀꯨꯝꯍꯩ ꯍꯧꯒꯦ. ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯑꯔꯅꯥꯕꯀꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯄꯨꯗꯨꯅ ꯂꯥꯛꯏ. ꯁꯣꯐꯥꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯤ ꯍꯣꯡꯗꯕꯤꯗ ꯂꯩꯔꯝꯃꯤ. ꯊꯣꯏꯕꯤ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯆꯥꯛꯇꯣ ꯃꯈꯣꯜ ꯊꯣꯛꯅ ꯊꯝꯃꯤ. ꯑꯔꯅꯥꯕ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯃꯁꯥꯗꯣ ꯍꯤꯗꯥꯛꯁꯨ ꯈꯔ ꯉꯥꯎꯕ ꯃꯥꯜꯂꯤ ꯃꯇꯧꯗꯣ. ꯍꯩꯃꯥ, ꯌꯥꯝꯕꯨꯡꯗꯤ ꯄꯥꯔꯇꯤ ꯃꯐꯝꯗ ꯆꯥꯔꯛꯏ. ꯏꯆꯟ ꯊꯣꯏꯕꯤ. ꯑꯩ ꯃꯤꯡ ꯏꯆꯟ ꯊꯣꯏꯕꯤ ꯀꯧꯗꯦ, ꯊꯣꯏꯕꯤ ꯈꯛ ꯀꯧꯏ. ꯆꯨꯝꯅ ꯀꯧꯕ ꯍꯩꯇ꯭ꯔꯣ? ꯁꯥꯎꯔꯤꯔꯣ? ꯆꯥꯛ ꯆꯥꯎ. ꯌꯥꯝꯕꯨꯡꯁꯦ ꯄꯨꯛ ꯊꯜꯂꯤ. ꯀꯔꯤ? ꯑꯗꯨꯝꯕꯗꯣ ꯇꯧꯔꯛꯀꯅꯨ. ꯑꯩꯅ ꯑꯁꯨꯛꯋꯥꯅ ꯊꯣꯡꯖꯔꯤꯁꯦ ꯆꯥꯗꯕ ꯌꯥꯔꯣꯏ. ꯍꯩꯃꯥ, ꯊꯜꯂꯦ ꯍꯥꯏꯕꯅꯤꯅꯦ. ꯑꯗꯨꯝꯕ ꯃꯤꯑꯣꯠꯄꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨ ꯌꯥꯝꯕꯣ. ꯆꯥꯛ ꯍꯦꯛ ꯆꯥꯗ꯭ꯔꯕ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯦ. ꯅꯨꯄꯤꯒ ꯀꯣꯏꯔꯗꯅ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯔꯣꯏꯅ ꯍꯥꯏꯔꯤꯕꯅꯦꯕ. ꯐꯩ, ꯁꯨꯛꯀꯧ ꯀꯧꯅꯔꯣꯏ. ꯀꯧꯕꯤꯔꯛꯀꯅꯨꯀꯣ. ꯉꯁꯤꯗꯒꯤ ꯌꯥꯝ ꯐꯠꯇꯕ ꯕꯦꯠ ꯅꯨꯄꯥꯅꯤ ꯅꯪ. ꯊꯣꯏꯕꯤꯗꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈ꯭ꯔꯦ. ꯑꯔꯅꯥꯕꯗꯤ ꯈꯔꯒ ꯉꯥꯎꯕꯒ ꯒ꯭ꯌꯥꯟ ꯑꯃ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯍꯧꯔꯦ. ꯊꯣꯏꯕꯤꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯗꯨꯅ
ꯊꯣꯛꯈ꯭ꯔꯕꯣꯏ ꯈꯜꯂꯕꯅꯤ ꯃꯉꯛꯀꯤ ꯁꯔꯨꯛꯈꯛ ꯑꯃꯨꯛ ꯊꯣꯡꯗꯨꯗ ꯐꯠ ꯂꯤꯠꯁꯤꯜꯂꯛꯏ꯫ ꯃꯤꯑꯣꯠꯄ ꯃꯍꯥꯁꯟꯗꯥꯟ! ꯊꯃꯣꯏ ꯃꯥꯒꯤ ꯏꯊꯛ ꯏꯍꯣꯜꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯀꯌꯥ ꯑꯃꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯟꯕꯤꯕꯅꯤ꯫ ꯐꯣꯡꯗꯣꯛꯇꯕ ꯆꯩꯅꯥꯅ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯦꯟꯕꯅꯤ꯫ ꯇꯩꯅꯐꯝ ꯈꯪꯗꯕ ꯑꯋꯥꯕꯗꯤ ꯂꯣꯏꯕ ꯅꯥꯏꯗ ꯃꯩꯔꯤ ꯀꯌꯥ ꯊꯣꯛꯅ ꯆꯥꯛꯂꯛꯄꯅꯤ꯫ ꯂꯩꯃꯅ ꯍꯩ ꯅꯪꯕꯨ ꯊꯕꯛꯀ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯁꯥꯏꯌꯣꯟꯅ ꯈꯔ ꯊꯤꯡꯂꯞ ꯆꯠꯀꯦ ꯃꯥ꯫ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ? ꯀ꯭ꯂꯥꯁ ꯑꯃ ꯑꯣꯐ ꯂꯩꯍꯟꯈ꯭ꯔꯦ ꯋꯥꯏꯌꯦꯅ꯫ ꯍꯩ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯑꯁꯤꯔꯣ? ꯉꯜꯂꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯆꯥꯁꯦ꯫ ꯅꯪꯒꯤ ꯂꯩꯁꯤꯡꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯠꯈ꯭ꯔꯦꯅꯦ ꯍꯩ꯫ ꯌꯦꯡꯕꯒꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯅꯨꯃꯤꯗꯥꯡ ꯃꯦꯡꯂꯕ ꯃꯇꯝꯗꯅꯦ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕ꯫ ꯑꯗꯨꯅꯦꯕ꯫ ꯍꯩ ꯅꯆꯦꯗꯣ ꯍꯌꯦꯡ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯧꯕꯤꯔꯨꯔꯣꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯃꯥ ꯀꯩꯀꯩꯅꯣ ꯈꯔ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯁꯤꯀꯣ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯕ ꯖꯤꯇꯦꯅ ꯍꯣꯠꯅꯔꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ꯫ ꯋꯥꯈꯜꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯒ ꯀꯞꯇꯨꯅꯇ ꯂꯩꯔꯦ꯫ ꯏꯃꯥ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯑꯁꯤꯁꯦ꯫ ꯑꯆꯧꯕ ꯏꯃꯧꯗꯣ ꯂꯧꯕꯤꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯅꯦꯍꯦ꯫ ꯖꯤꯇꯦꯟ ꯈꯨꯝꯗꯦ꯫ ꯂꯦꯝꯕꯤꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯆꯧꯕ ꯏꯃꯥ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨꯁꯦ ꯋꯥꯅꯤꯌꯦ꯫ ꯍꯦꯔꯣꯡꯗꯝꯕ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯑꯣꯏꯅꯣ? ꯑꯁꯨꯛ ꯋꯥꯕ ꯄꯣꯠꯂꯨꯝ ꯀꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯛꯁꯤꯗ ꯊꯥꯡꯒꯠꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ ꯍꯩ ꯏꯃꯧꯕꯨ ꯂꯧꯕꯤꯔꯨꯔꯣ ꯆꯠꯂꯨ ꯑꯆꯧꯕ꯫ ꯀꯔꯤꯅꯣ ꯅꯪꯅ ꯑꯉꯥꯡꯗꯨꯗ ꯇꯧꯔꯤꯕꯗꯨꯕꯣ? ꯃꯗꯨ ꯑꯩ ꯄꯥꯝꯗꯦꯀꯣ꯫ ꯏꯃꯥ ꯑꯐꯕ ꯃꯤ ꯍꯥꯏꯕꯁꯤ ꯇꯣꯉꯥꯜꯂꯤ꯫ ꯑꯐꯕ ꯐꯠꯇꯕ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯍꯩꯕꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯅꯤ꯫ ꯑꯐꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯤ ꯑꯗꯨꯒꯤꯗꯃꯛꯇ ꯏꯃꯥꯅ ꯋꯥꯈꯜ ꯋꯥꯅꯕ ꯈꯟꯖꯤꯟꯒꯅꯨ꯫ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ꯫ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯃꯥꯒꯤ ꯃꯔꯥꯜꯅꯤ꯫ ꯃꯥꯁꯨ ꯋꯥꯔꯕꯅꯤꯅꯦ꯫ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯊꯥ ꯁꯥꯖꯔꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯐꯥꯊꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯅ ꯏꯃꯨꯡ ꯄꯨꯕ ꯅꯠꯇꯦ ꯑꯩꯅ ꯄꯨꯕꯅꯤ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯃꯤꯅꯨꯡꯁꯤꯒꯤ ꯏ ꯑꯗꯨ ꯈꯖꯤꯛ ꯐꯥꯎꯕ ꯃꯉꯣꯟꯗ ꯌꯥꯎꯗꯦ꯫ ꯇꯣꯛꯁꯤꯁꯦ ꯏꯃꯥ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯊꯣꯛꯑꯔꯣꯏꯁꯤ꯫ ꯑꯇꯣꯝꯕꯗꯣ? ꯂꯦꯝꯕꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯂꯦ꯫ ꯖꯤꯇꯦꯟ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯁꯤꯟꯕꯤꯔꯛꯏ꯫ ꯅꯅꯥꯎ ꯑꯇꯣꯝꯕꯗꯣ ꯉꯔꯥꯡꯁꯨ ꯍꯜꯂꯛꯇꯦ꯫ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ? ꯖꯤꯇꯦꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯔꯛꯏ꯫ ꯃꯈꯥꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯀꯞꯂꯤ꯫ ꯑꯇꯣꯝꯕ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯇꯥꯆꯧꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯤ ꯀꯔꯤꯒꯤ ꯈꯪꯗꯕꯅꯣ? ꯅꯪꯕꯨ ꯇꯥꯆꯧꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯦꯅꯦ ꯑꯇꯣꯝꯕ꯫ ꯐꯠꯇꯕ ꯃꯤꯗꯤ ꯃꯄꯨꯟꯁꯤꯒꯤ ꯐꯔꯔꯣꯏꯗꯧꯕꯅꯤ꯫ ꯐꯠꯇꯕ ꯃꯔꯛꯇ ꯅꯪꯅ ꯀꯔꯤꯒꯤ ꯂꯥꯟ ꯌꯥꯎꯔꯝꯂꯤꯕꯅꯣ? ꯅꯇꯩꯃꯕꯨ ꯐꯨꯏ ꯍꯥꯏꯅ ꯇꯥꯆꯧꯅ ꯅꯪꯕꯨ ꯁꯥꯎꯕ ꯅꯠꯇꯦ꯫ ꯅꯪꯉꯣꯟꯗ ꯐꯠꯇꯕꯒꯤ ꯃꯃꯤ ꯃꯔꯛꯇ ꯅꯪꯒꯤ ꯊꯃꯣꯏꯗ ꯆꯨꯁꯤꯟꯕ ꯍꯧꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯥꯆꯧꯅ ꯄꯥꯈꯠꯆꯕꯅꯤꯅꯦꯍꯦ꯫ ꯖꯤꯇꯦꯟ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤ꯫ ꯄꯤꯛꯂꯤꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯂꯛꯇ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯆꯪ ꯃꯆꯥꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯌꯥꯗ ꯋꯥꯅ ꯂꯦꯜꯂꯛꯈꯤꯕ꯫ ꯄꯤꯛꯂꯤꯕ ꯃꯅꯥꯎꯕꯨ ꯑꯋꯥꯕ ꯃꯃꯤꯁꯨ ꯇꯥꯍꯟꯅꯤꯡꯗ ꯃꯥꯅ ꯆꯥꯒꯗꯕ ꯐꯥꯎꯕꯗ ꯃꯅꯥꯎꯗ ꯏꯟꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯅꯤꯡ ꯊꯨꯡꯗꯕ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯍꯤꯡꯂꯛꯄ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯅ ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯃꯤꯠꯌꯦꯡ, ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅꯅꯤꯡꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯣ ꯊꯃꯣꯏꯗ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯏ ꯀꯧꯕ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯍꯟꯗ ꯃꯅꯥꯎꯕꯨ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯛꯄꯅꯤ꯫ ꯖꯤꯇꯦꯟꯒꯤ ꯃꯪꯂꯥꯟ ꯄꯨꯝꯕꯁꯨ ꯃꯅꯥꯎ ꯂꯟꯆꯦꯟꯕꯗꯅꯤ꯫ ꯉꯁꯤꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯕ ꯄꯣꯛꯂꯛꯂꯤ꯫ ꯃꯇꯤꯛ ꯆꯥꯗꯕ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯕꯅ ꯃꯅꯥꯎꯅ ꯃꯥꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯁꯥꯡꯒꯠꯂꯝꯕ ꯑꯁꯥ ꯀꯌꯥ ꯅꯤꯡꯈꯥꯏꯔꯛꯄꯒꯨꯝ ꯄꯨꯕ ꯉꯝꯗꯕ ꯄꯣꯠꯂꯨꯝꯅ ꯅꯟꯊꯕꯤꯔꯤ꯫ ꯃꯦꯝꯇꯣꯟꯅ ꯍꯩꯃꯥ ꯏꯆꯥ ꯑꯅꯤꯗꯤ ꯎꯗꯕ ꯀꯨꯏꯔꯦꯅꯦꯍꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯪꯉꯣ꯫ ꯃꯦꯝꯇꯣꯟꯒꯤ ꯋꯥꯗꯨꯗ ꯃꯣꯆꯥꯅ ꯐꯠ ꯍꯪꯖꯤꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯍꯦꯔꯣꯗꯨꯗꯤ ꯂꯩꯈꯤꯗꯕ꯭ꯔꯣ ꯏꯅꯣꯝꯆꯥ? ꯂꯩꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯕꯤꯟꯗꯤꯌꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯦꯔꯣꯏꯅꯤꯗꯨꯗꯤ ꯂꯩꯈꯤꯕ꯭ꯔꯣ ꯏꯃꯥ? ꯍꯣ ꯍꯦꯔꯣꯁꯨ ꯍꯦꯔꯣꯏꯅꯤꯁꯨ ꯂꯣꯏꯅ ꯂꯩꯅꯦꯍꯦ꯫ ꯅꯪꯅ ꯅꯣꯏ ꯍꯦꯔꯣꯏꯅꯤ ꯃꯅꯥꯛꯇ ꯆꯪꯉꯣ ꯑꯩꯅ ꯑꯩꯈꯣꯏ ꯍꯦꯔꯣꯒꯤ ꯃꯅꯥꯛ ꯆꯪꯂꯒꯦ꯫ ꯏꯃꯥ
ꯑꯩ ꯑꯃꯨꯛ ꯁꯤꯗ ꯂꯥꯛꯀꯦ ꯑꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯍꯥꯟꯅ ꯆꯪꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯪꯉꯨꯔꯣ ꯏꯃꯥ ꯆꯥꯒ ꯂꯣꯟꯕꯤꯔꯛꯀꯦ ꯀꯣꯐꯤ ꯑꯣꯏꯔꯁꯨ ꯌꯥꯏꯗ ꯏꯃꯥ ꯆꯨꯀꯠꯆꯩꯍꯦ ꯅꯊꯧꯔꯣ ꯍꯩꯃꯥ ꯅꯕꯥꯅꯤꯁꯤꯗꯤꯀꯣ ꯍꯣꯏꯅꯦ ꯀꯣꯐꯤ ꯑꯣꯏꯔꯁꯨ ꯏꯆꯥꯅ ꯊꯛꯅꯤꯡꯕ ꯑꯃꯅꯦ ꯁꯦꯝꯂꯛꯇꯧꯔꯤꯕꯅꯤ ꯃꯣꯆꯥ ꯑꯔꯅꯥꯞꯀꯤ ꯃꯅꯥꯛꯇ ꯅꯣꯛꯃꯤ ꯆꯪꯈ꯭ꯔꯦ ꯕꯤꯟꯗꯤꯌꯥꯁꯨ ꯊꯣꯏꯕꯤꯒꯤ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯀꯣꯐꯤ ꯁꯦꯝꯕꯤꯔꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯅꯍꯥꯟꯗꯒꯤ ꯀꯥꯏꯗ ꯂꯣꯠꯂꯒꯦ ꯐꯠꯇꯕꯤ ꯏꯃꯥꯁꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯗꯨꯀꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯂꯤꯅꯦ ꯄꯩꯁꯥ ꯇꯥꯟꯕ ꯍꯩꯈ꯭ꯔꯕ ꯃꯤ ꯃꯆꯥꯗꯤ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯑꯗꯨ ꯀꯩꯅꯣ ꯅꯪꯅ ꯏꯄꯠ ꯄꯠꯊꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯇꯤꯟ ꯇꯥꯔꯦ ꯏꯁꯥꯁꯦ ꯑꯗꯨꯅ ꯄꯠꯊꯔꯦ ꯍꯩꯃꯥ ꯐꯥꯒꯤ ꯅꯠꯇꯦ ꯅꯣꯛꯀꯅꯣ ꯅꯨꯄꯤ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯗꯥꯃꯣꯆꯥꯒ ꯅꯕꯥꯅꯤꯁꯦ ꯗꯥꯃꯣꯆꯥꯅ ꯍꯥꯟꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯑꯒ ꯀꯣꯏꯅꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯑꯃꯨꯛ ꯃꯥꯅ ꯇꯧꯈꯠꯂꯛꯏꯁꯤꯕꯣ ꯑꯁ ꯈꯣꯝꯕ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯀꯣꯏꯗꯣꯏꯅꯣ ꯅꯨꯄꯤꯅ ꯅꯨꯄꯥ ꯀꯣꯏꯕ ꯆꯠꯅꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯆꯠꯅꯗꯕꯒꯤ ꯅꯠꯇꯦ ꯀꯣꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯩꯁꯤꯗꯤ ꯃꯣꯏꯅ ꯀꯃꯥꯏꯅ ꯀꯣꯏꯅꯩꯖꯥꯠꯅꯣ ꯑꯁ ꯈꯪꯗꯦꯍꯦ ꯑꯗꯨ ꯌꯥꯎꯁꯜꯂꯛꯑꯗꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯀꯣꯏꯗꯕꯤꯗ ꯂꯩꯁꯤꯜꯂꯁꯤꯔꯥꯅ ꯈꯜꯂꯤꯅꯦ ꯍꯥ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯅꯨꯄꯤ ꯊꯧꯅꯥ ꯑꯣꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯔꯦ ꯀꯅꯥꯗꯅꯣ ꯅꯪꯅ ꯅꯨꯄꯤ ꯊꯧꯅꯥ ꯑꯣꯠꯇꯣꯏꯁꯤꯕꯣ ꯃꯁꯛ ꯑꯝꯇꯗꯤ ꯈꯪꯖꯈꯤꯗꯅ ꯍꯥꯏꯕꯕꯨ ꯌꯥꯔꯗꯤꯅꯦ ꯅꯍꯥꯟꯅ ꯍꯥꯏꯔꯅꯤ ꯌꯥꯗꯗꯧꯔꯤꯅꯤ ꯁꯤꯡꯒꯜ ꯑꯣꯏꯗꯕ ꯅꯣꯏꯁꯦ ꯋꯥ ꯍꯥꯏꯕ ꯌꯥꯗꯦ ꯌꯥꯝ ꯇꯨꯀꯠꯆꯩꯅ ꯅꯪꯗꯤ ꯀꯥꯟꯅꯗꯦ ꯑꯝꯇ ꯉꯥꯏꯀꯣ ꯅꯨꯄꯥꯅ ꯅꯨꯡꯁꯤꯅꯕ ꯂꯩꯋꯥ ꯇꯥꯛꯑꯝꯃꯣ ꯆꯠꯊꯛꯑꯣꯍꯦ ꯀꯗꯥꯏꯗꯒꯤ ꯂꯩꯋꯥꯅꯣ ꯑꯩꯒ ꯍꯩꯖꯗꯦꯀꯣ ꯀꯔꯤ ꯍꯩꯇꯕ ꯅꯪ ꯅꯨꯄꯥ ꯀꯣꯏꯅꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯏ ꯗꯥꯏꯂꯣꯛꯇꯣ ꯑꯣꯀꯦ ꯇꯥꯔꯕꯅꯦ ꯑꯗꯨ ꯇꯥꯛꯑꯝꯃꯣ ꯅꯣꯡ ꯅꯤꯅꯤ ꯂꯥꯛꯇꯕꯁꯤꯗ ꯅꯪꯁꯦ ꯅꯪ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ ꯋꯥꯊꯤ ꯇꯥꯍꯟꯒꯅꯨꯀꯣ ꯑꯝꯇ ꯇꯥꯛꯑꯝꯃꯣ ꯑꯩ ꯁꯤꯔꯦꯗ ꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯁꯣꯝꯗꯁꯨ ꯇꯤꯀꯦꯠ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕꯣ ꯑꯣꯏꯔꯦ ꯅꯦꯛꯁ ꯃꯟꯗꯦꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯇꯥꯔꯦ ꯑꯣꯀꯦ ꯕꯤꯛꯇꯔꯗꯣ ꯑꯩꯅ ꯁꯤꯗ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯤ ꯁꯤꯟꯅꯔꯝꯗꯧꯕ ꯋꯥ ꯈꯔ ꯂꯩ ꯍꯣꯏ ꯃꯥꯅ ꯁꯤꯗ ꯂꯩꯍꯧꯔꯕꯅꯤꯅ ꯑꯃꯒꯤ ꯂꯣꯏꯅ ꯌꯦꯡꯁꯤꯟꯍꯧꯕ ꯇꯥꯕꯅꯤ ꯅꯕꯥꯅꯤꯁꯦ ꯑꯩꯒꯤꯗꯤ ꯌꯦꯠ ꯑꯣꯏꯅꯤ ꯅꯕꯥꯅꯤ ꯌꯥꯎꯗꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏꯁꯨ ꯅꯪ ꯂꯩꯕꯒꯤ ꯋꯥꯈꯜ ꯋꯥꯕ ꯂꯩꯇꯅ ꯍꯤꯡꯂꯤꯕꯅꯤ ꯀꯩ ꯂꯥꯕ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯌꯦꯅ ꯑꯔꯅꯥꯞ ꯈꯖꯤꯛꯀ ꯅꯣꯛꯂꯛꯏ ꯅꯕꯥꯅꯤ ꯌꯥꯎꯗꯕ ꯃꯐꯝꯗ ꯑꯩ ꯑꯁꯤꯕ ꯑꯣꯏ ꯅꯕꯥꯅꯤꯅ ꯑꯩꯕꯨ ꯑꯍꯤꯡꯕ ꯑꯣꯏꯍꯟꯕꯅꯤ ꯌꯦꯛꯅꯕ ꯌꯥꯝꯕ ꯄꯨꯟꯁꯤꯁꯤꯗ ꯑꯩꯕꯨ ꯍꯤꯡꯕ ꯉꯝꯍꯟꯕꯁꯨ ꯅꯕꯥꯅꯤꯅꯅꯤ ꯌꯥꯔꯦꯕ ꯅꯌꯨꯝꯗ ꯂꯥꯛꯑꯦꯅ ꯑꯆꯥ ꯑꯊꯛ ꯄꯤꯖꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯋꯥꯍꯩꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯀꯗꯔꯗꯣ ꯇꯧꯔꯅꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯃꯣꯆꯥ ꯅꯒꯨꯟ ꯈꯪꯉꯤꯕꯣ ꯑꯁ ꯋꯥꯔꯤꯗꯤ ꯃꯍꯥꯁꯣꯏꯗꯨꯅ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯂꯝꯕꯤꯗ ꯂꯩꯔꯦꯅ ꯍꯥꯏꯕꯅꯤ ꯌꯧꯔꯛꯄꯗꯤ ꯌꯥꯔꯦ ꯃꯐꯝ ꯈꯨꯗꯤꯡ ꯒꯣꯂꯥꯏ ꯈꯨꯗꯤꯡ ꯑꯃꯣꯝ ꯂꯩꯕ ꯃꯄꯥ ꯈꯨꯗꯤꯡꯗ ꯂꯦꯟꯗꯅ ꯂꯩꯔꯝꯃꯅꯤ ꯁꯣꯏꯗꯅ ꯑꯔꯅꯥꯞ ꯆꯤꯝꯕꯥꯜ ꯐꯩꯇꯛ ꯅꯣꯛꯂꯛꯏ ꯊꯣꯏꯕꯤꯒ ꯑꯅꯤꯗꯣ ꯍꯣꯇꯦꯜꯗ ꯑꯆꯥꯄꯣꯠ ꯂꯩꯔꯨꯁꯤ ꯍꯥꯏꯅ ꯂꯥꯛꯏ ꯕꯤꯟꯗꯤꯌꯥꯅ ꯏꯅꯦ ꯕꯣꯔꯥ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯕꯣꯔꯥꯗꯣ 30ꯗꯒꯤ ꯄꯤꯕꯤꯌꯨꯕ ꯑꯗꯨꯒ ꯁꯤꯡꯖꯨ 20 ꯑꯃꯒ ꯑꯂꯨ ꯀꯥꯡꯒꯧ ꯌꯥꯎꯕꯅꯦ ꯑꯗꯨ ꯂꯧꯁꯤꯔꯣ ꯏꯁꯤꯡ ꯃꯔꯤ ꯁꯣꯛꯄꯅꯦ ꯑꯂꯨ ꯌꯥꯝ ꯆꯥꯍꯅꯨ ꯁꯦ ꯏꯕꯦꯝꯃ ꯄꯩꯁꯥꯁꯤꯗ ꯂꯩꯔꯛꯏꯅꯦ ꯍꯣꯏ ꯂꯝꯕꯤꯗꯨ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯁꯣꯔꯣꯛꯇ ꯀꯣꯃꯨꯠ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯏꯁꯤꯡꯗꯨ ꯅꯩꯁꯤꯟꯗꯨꯅ ꯇꯨꯡꯁꯤꯜꯂꯒ ꯂꯩ ꯏꯁꯤꯡ ꯂꯩꯀꯣ ꯃꯨꯟꯅ ꯌꯦꯡꯖꯧ ꯈꯪꯉꯤꯗ ꯑꯩꯁꯨ ꯒꯥꯔꯤ ꯃꯆꯥꯗꯨ ꯌꯦꯡꯂꯞ ꯊꯧꯔꯛꯄꯅꯤ ꯊꯕꯛ ꯑꯊꯨꯕ ꯂꯥꯛꯄꯒꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯧꯒ ꯌꯥꯎꯅ ꯊꯧꯔꯤꯕ꯭ꯔꯥ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯎꯗꯈꯩ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯄꯥ ꯂꯥꯟꯈꯠꯇꯨꯅ ꯊꯧꯒꯠꯂꯛꯏ ꯍꯦꯟꯒꯠꯄꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯠꯂꯤꯕꯗꯨꯗ ꯏꯁꯤꯡ ꯈꯪꯀꯥꯞ ꯀꯥꯞꯁꯤꯜꯂꯛꯏ ꯈꯔꯒ ꯌꯥꯡꯅ ꯊꯧꯔꯛꯄ ꯑꯣꯏꯔꯦ ꯏꯁꯤꯡꯗꯨ ꯐꯅ ꯌꯥꯝꯅ ꯀꯥꯞꯁꯤꯜꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯆꯣꯡꯂꯤ ꯊꯣꯏꯕꯤꯗꯤ ꯋꯥ ꯉꯥꯡꯗꯨꯅ ꯂꯥꯛꯄꯗꯨꯗ ꯏꯁꯤꯡꯗꯨ ꯃꯆꯤꯟ ꯃꯅꯨꯡꯗꯨꯗ ꯈꯔ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯁꯨꯒꯠꯇꯨꯅ ꯈꯥꯡꯂꯤ ꯉꯥꯏꯍꯥꯛ ꯃꯁꯝ ꯃꯅꯥ ꯃꯃꯥꯏ ꯃꯃꯤꯠ ꯐꯤꯔꯣꯜꯁꯤꯡꯗꯨ ꯂꯩꯅꯥꯡꯗꯨꯅ ꯄꯨꯝꯂꯨꯞ ꯂꯨꯞꯂꯤ ꯃꯍꯥꯄꯥꯄꯤ ꯑꯉꯥꯎꯕꯁꯤꯗꯤ ꯂꯝꯁꯤꯔꯣ ꯅꯪꯗ ꯕꯤꯟꯗꯤꯌꯥꯅ ꯁꯥꯎꯗꯨꯅ ꯁꯣꯜꯂꯛꯂꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨ ꯃꯅꯤꯡ ꯍꯥꯏꯔꯞ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯏ ꯍꯦꯜꯃꯦꯠ ꯎꯞꯄꯅ ꯃꯁꯛꯇꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ
ꯊꯣꯏꯕꯤ ꯐꯅꯦꯛꯇꯨ ꯐꯠꯇ ꯈꯠꯇꯨꯅ ꯅꯥꯀꯟꯗꯨꯗꯒꯤ ꯈꯔ ꯆꯥꯎꯔꯞ ꯇꯧꯕ ꯅꯨꯡ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯒꯥꯔꯤꯗꯨ ꯇꯝꯅ ꯇꯥꯟꯅꯈꯤ꯫ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯕꯤꯟꯗꯤꯌꯥꯗꯤ ꯉꯛꯇꯨꯅ ꯑꯗꯨꯝ ꯂꯩꯍꯧꯔꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯊꯣꯏꯕꯤ ꯇꯥꯟꯅꯔꯛꯏ ꯍꯥꯏꯕꯗꯣ꯫ ꯊꯣꯏꯕꯤ ꯈꯔ ꯀꯟꯂꯞ ꯅꯨꯡꯗꯨ ꯃꯄꯥ ꯆꯨꯝꯅ ꯈꯪꯂꯪꯂꯛꯏ꯫ ꯗꯨꯞ ꯂꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯅꯪꯒꯟꯗꯨꯗ ꯃꯄꯥ ꯆꯞ ꯆꯥꯅ ꯄꯥꯜꯂꯤ꯫ ꯅꯨꯡꯗꯨ ꯈꯔꯒ ꯆꯥꯎꯕ ꯑꯣꯏꯕꯅ ꯅꯨꯄꯥꯗꯣ ꯃꯈꯨꯠ ꯅꯥꯝꯃ ꯊꯥꯗꯣꯛꯇꯨꯅ ꯅꯥꯡꯒꯜꯂꯣꯝꯗ ꯂꯥꯝꯂꯛꯏ꯫ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯆꯩꯅꯥꯗꯨ ꯈꯥꯡꯂꯤ꯫ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯐ꯭ꯔ ꯍꯥꯏꯔꯤ꯫ ꯃꯇꯥꯏ ꯑꯣꯏꯔꯞ ꯂꯩꯁꯤꯟꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯈ꯭ꯔꯦ꯫ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯈꯤꯕꯒ ꯊꯣꯏꯕꯤ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯅꯥꯀꯟꯒꯤ ꯈꯣꯡꯕꯥꯟꯗꯨꯗ ꯅꯨꯄꯥꯗꯨ ꯈꯪꯏꯟ ꯏꯟꯊꯩ꯫ ꯑꯁ ꯀꯩꯅꯣ ꯃꯤ ꯅꯨꯄꯤ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯕꯤꯟꯗꯤꯌꯥ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯣ ꯋꯥ ꯍꯩꯕ ꯅꯪꯍꯧꯕ ꯅꯠꯇꯦ, ꯃꯦꯟ ꯇꯥꯍꯧꯗꯦ꯫ ꯏꯟꯊꯔꯛꯄꯗꯨꯗ ꯉꯥꯛꯄ ꯉꯝꯍꯧꯗ ꯃꯁꯥ ꯄꯨꯂꯞ ꯈꯣꯡꯕꯥꯟꯒꯤ ꯏꯁꯤꯡ ꯑꯅꯩꯕꯗꯨꯗ ꯇꯥꯁꯤꯜꯂꯤ꯫ ꯕꯤꯟꯗꯤꯌꯥꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ꯫ ꯊꯣꯏꯕꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯗꯨꯅ ꯈꯪꯕ꯭ꯔꯣ, ꯃꯤ ꯑꯗꯨ ꯎꯁꯤꯠꯇ꯭ꯔꯗꯤ ꯅꯃꯤꯠꯀꯗꯨ ꯇꯥꯡꯕ꯭ꯔꯣ? ꯁꯤꯡꯒꯩꯖꯟꯁꯤꯗꯤ꯫ ꯅꯨꯄꯥꯗꯨ ꯏꯁꯤꯡꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯒ ꯎꯞꯂꯤꯕ ꯍꯦꯜꯃꯦꯠꯇꯨ ꯂꯧꯊꯣꯔꯛꯏ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯒ ꯌꯦꯡꯂꯤ ꯅꯨꯄꯥꯗꯨꯗ꯫ ꯁꯥꯌꯣꯟ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯅꯪꯗꯤ ꯈꯪꯉꯨꯗ꯭ꯔꯦ, ꯁꯥꯎꯅꯨꯀꯣ꯫ ꯕꯤꯟꯗꯤꯌꯥ ꯏꯉꯛ ꯉꯛꯅ ꯀꯅꯥꯅꯣ? ꯅꯪꯒ ꯈꯪꯅꯕ꯭ꯔꯣ? ꯊꯣꯏꯕꯤꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯏ꯫ ꯑꯩ ꯑꯣꯏꯗ꯭ꯔ ꯀꯔꯤ? ꯂꯝꯕꯤꯁꯦ ꯏꯁꯤꯡ ꯂꯩ ꯈꯪꯅ ꯑꯗꯨ ꯀꯟꯅ ꯊꯧꯔꯛꯏꯗꯨꯕꯨ ꯎꯁꯤꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯅꯆꯤꯟ ꯀꯟꯕꯁꯦ ꯍꯟꯗ꯭ꯔꯤꯅ ꯁꯤꯗꯤ꯫ ꯍꯦ ꯌꯨ! ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄꯗ ꯆꯦꯛꯁꯤꯟꯖꯧ꯫ ꯈꯨꯊꯤꯕ ꯅꯪꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯐꯥꯔꯁ ꯋꯥꯔꯅꯤꯡꯅꯤ꯫ ꯌꯨ ꯑꯟꯗꯔꯁꯇꯦꯟ? ꯊꯣꯏꯕꯤ ꯄꯦꯗ꯭ꯔꯣꯡ ꯉꯥꯡꯂꯝꯂꯒ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯗꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯍꯧꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯤ꯫ ꯊꯣꯏꯕꯤꯅ ꯆꯪꯈꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯖꯍꯧꯔꯦ꯫ ꯊꯣꯏꯕꯤꯒ ꯕꯤꯟꯗꯤꯌꯥꯒꯅ ꯒꯦꯠ ꯂꯥꯟꯁꯤꯜꯂꯛꯄꯗ ꯑꯔꯅꯥꯞꯀ ꯃꯣꯆꯥꯒꯁꯨ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯤ꯫ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯁꯤ꯫ ꯃꯣꯆꯥ ꯋꯥꯟꯗꯨ ꯂꯣꯏꯁꯤꯟꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯤ꯫ ꯕꯤꯟꯗꯤꯌꯥꯗꯤ ꯀꯥ ꯍꯦꯟꯅꯕꯨ ꯆꯣꯠꯍꯧꯗ꯭ꯔꯦ, ꯐꯅꯦꯛ ꯃꯇꯣꯟ ꯈꯔ ꯅꯠꯇꯅ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕꯅꯤ꯫ ꯃꯆꯥꯟ, ꯀꯩꯗꯧꯔꯨꯔꯦ ꯅꯪꯗꯤ? ꯊꯣꯏꯕꯤꯅ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯅꯣꯡꯁꯨ ꯆꯨꯗꯦ, ꯀꯗꯥꯏꯗꯕꯨ ꯀꯨꯝꯃꯨꯔꯤꯅꯣ ꯃꯁꯤ ꯉꯥꯡꯁꯤꯅꯃꯣ? ꯊꯣꯏꯕꯤ ꯃꯆꯤꯟꯗꯨ ꯑꯔꯩꯈꯩ ꯇꯨꯝꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯈꯣꯡꯕꯥꯟꯗ ꯅꯨꯄꯥ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯨꯕ, ꯏꯔꯣꯏꯔꯒ ꯐꯥꯒꯦꯅ꯫ ꯉꯥ ꯂꯥꯕꯗꯣ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯔꯅꯕꯁꯨ ꯉꯛꯅ ꯅꯊꯧꯔꯣ? ꯀꯨꯁꯤ, ꯅꯪ ꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯊꯣꯏꯕꯤ ꯒꯝ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯚꯦꯔꯥꯒꯤ ꯑꯉꯥꯡꯅꯤ, ꯊꯥꯁꯤ ꯊꯥꯅꯧ ꯀꯟꯅ ꯍꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯥꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕꯅꯤ꯫ ꯆꯠꯁꯤ ꯂꯥꯎ꯫ ꯊꯣꯏꯕꯤ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯄꯛꯇꯕ, ꯅꯪꯅ ꯅꯨꯄꯤ ꯀꯥꯏꯅꯔꯣ꯫ ꯑꯔꯅꯥꯞ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯁꯛꯐꯝ ꯐꯠ ꯑꯣꯟꯗꯨꯅ ꯁꯥꯎꯔꯞ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯗ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫